Mayambu Manipuri wari lekolna taramna okchari. Ngasi puduna lakchari. United States of America gi President John F. Kennedy bu Dallas, Texas ta kaptuna hatkibagi maru oiba che chang classified files sing adu matam gi khara uba phanglabasu ayamba files sing uthokpa ngamdana lakhi. 2025 ta United States ta Donald J. Trump na President hek oibaga John F. Kennedy gi classified files sing adu miyam da khara uthorakli. Kari oibe yabage haibadu nainaminanaba khudol tamjari ngasi gi wari President amadi nongmai maru gi khudol amasung 2025 the JFK classified files exposed. Ahan baki tangkak President John F. Kennedy bu kapa Numittu November gi tangkun ganithoi 1963 United States of America gi kunthra manga suba President John F. Kennedy America gi President singi manungda khwaidagi naha oibani masagi chahi nifuga humdoi suraba President asina mahaki loinabi First Lady Jacqueline Kennedy ga loinana Dallas hariba Texas gi mafam amada political gi oiba khongchat ama laklami mafam du da President bu soroki nak yeta miyamna chikna chaina ngamdaba makhai President bu harauna oklami President Kennedy na su mahaki card gi makhut haiduna momo nukladuna nungai ba adu saruk yarami adu bu khanghaudana nongmai makhol ahum khak thoklaklami matamdu numit yungba pung 12 makhai adwaidani ahan maruna palhaudaduna miss oikre ani suba maruna President Kennedy gi ngakta aduga ahum suba maruna kokta chapchana palami President bu oklamba miyamdu mafam marang khangdana kaiduna koi chenarami pungkhai muk leiraga pung ama tabada Parkland Memorial Hospital da President John F. Kennedy sire haina lauthoklami American pumba pawdu tabada pungak nakre pung ani muk leiraga Air Force One plane da Washington DC tamna John F. Kennedy gi thawai yaudrba hakchang du puraklingai da plane manungda Vice President Lyndon B. Johnson bu America gi President oina wasak lauba aduda Laikhidraba President John F. Kennedy gi loinabi Jacqueline Kennedy su I tairaba dress adu setna nakalda leptuna yauki mahakpu I tairaba dress adu hongdokna bahaibada mahakna haiki ai dress asi hongdokloi makhoina tawribasi makhoi mamit pena yengjasanu President Kennedy bu kaptuna hatkibagi pung amagi manungda President bu kapliba Lee Harvey Oswald kauba chahi kunga mari suraba US Marine da hana thabak torumba nupa asi phaba ngamki mahak pharabanina President Kennedy hatpagi mari makhung pumba loina khanglagani haina khanarubani adubu numit nini leraga mahakpu county jail da transfer tawnaba puthorakpada reporter mayamna yomsinduna camera kaptuna report lawnaba hotnaringai tanjaduda khanghaudana miyo ema changsilaktuna camera mayamgi mamang maktada Lee Harvey Oswald bu kaptuna hatkirami kona khangba ngamle Lee Harvey Oswald bu kaptuna hatliba nupadu gi maming Jack Ruby kawi mahak night club amagi mapuni hairiba thodok adu America gi National Television da live tharing ede thokibani aduna Lee Harvey Oswald kapagi thodok tu miyamna television da live tu uba phanglam khanghaudana miyamna wahang hang bahongna rakhi Lee Harvey Oswald bu yamna laina kaptuna hatlan khribasi achauba plan amara maramdi hojik President John F. Kennedy hatkibagi mari makhongdi Oswald sikhrabani kanada hanglugani mahak mathantani khangliba aduna praman oibe aba pumnamak manghan khinaba mahak pu loshin khibra haibasini Oswald le henglingai da mahak pu phaba matamda police singda chawthokna hairambasi I am just a pasty haibadi aidi makhoina sijenaba baligi hamengni haibagumban mahakna hairamliba wahai asida mahakpu thun hatok pikhibra haibasini prithibigi miyamna hangnarakliba wahangsi President Kennedy hatkibasi achauba conspiracy natra sinlanglibasina kana no haibasini Jack Ruby na President Kennedy hatkiba Oswald bu hatlibasi mahakna President Kennedy bu yamna nungsijaba misak ama oiruba amade leibak pu yamna nungsijaba misak ama oirubana
President sibaduna yamna sauningba amadi nungaitaba henmankibana Oswaldbu hatpani haina khumki. Mihad aduda kanagumba amattaga tanaduna natraga punduna tauba natte mahak masa mathantana taubani haina su haiki. Adubu matam khara leiraga interview amada ahenba wari khara leiri haina mahakna haiki. Adubu karino haibadudi phongdu u haiba yakhide. Khara leiraga mahak jail da cancer na maram oiduna sire haina hairaki. President Kennedy hat kraba matung tha tara leiraga Warren Commission haiba ama semduna thizinbagi thabak hauki. Adubu aroibada President kaptuna hat kiba shikraba Lee Harvey Oswald asi mahak masa kana su yaudana mathantana thabak adu tawkibani hairaga case adu close tawki. Interview amada shikraba Lee Harvey Oswald gi mamana haiki. Aigi ichadi government ki agent ni mahakna president pu kap ki banate masi semjin sajinba amakhakni. Warren Commission ki report adu praja miyam na peningai uikide wahang kaya thokna rakhi. Karigi US citizenship thadokduna Soviet Union haujikna Russia gi citizenship on khraba Lee Harvey Oswald bu US ta irai laina karimata athingba yaudana free oina changhalaiba. Aduga Jack Ruby hairiba nupaduna karigidamakta irai laina president amabu hatli hairiba Lee Harvey Oswald bu thuna kaptuna hatpa ngamankhiba. Aduga khwaidagi maru oina case asiga mari leinaba government gi documents singbuna leibak miyamda ayamba documents sing khangandana seal tawsinduna asuk sanglaba matam asi phawba thamliba. Adubu chahi 30 muki matungda 1992 da praja miyam gi pressure dagi the JFK Records Act haiba ama pass tawki. Maduda President John F. Kennedy gi darkar leba documents sing khudingma prajada phangangani haiduna palli. Adubu phanghanabagi matamdu lakpa kandadi file khara khak nattana ayambadi prajada phanghankide. Maramdi national security gi maramnani hai. Amukka praja singda chahi 10 muk henba amagasu file sing adu ayamba lotsinduna thamli. Ani suba tangkak chingna ningai oiba mawungda mi sing sirakpa. America da President John F. Kennedy hek kaptuna hat khraba matungda matamduda mi chamagi mathakta thaudok adu uhoba miyoi sing press ki miyoi sing naha kaya ama maram icha chadana gari accident suicide amadi naha sing heart attack tawi haina sinarakhi. Gilgalen hairibi journalist asisu mangonda akupa paulai haina phongdok lubadagi kui-kuidana mahaksu sina phangki. Gary Underhill kauba hanane CIA da thabak taromba miyoi asisu ka amada siduna leramki. Mahaki makoki oi thangba narunda nongmaina panbani. Official oinadi suicide ni haizarabasu mahaki marupnadi mahak right handed ni aduna oi thangba narunda paliba maru adu khut yet kotpa mi amana karamna kapkadoribano suicide mande haina haiki. Aduga suicide note su iramde. Mahakna sidringaida mahaki maruptuda Lee Harvey Oswald si baligi hamingni makhoina sizinabani aishu makhoina soidana hat khragani aduna America thadokduna thuna chen khragani haidun hairami hai. Adubu nangkhidre. Ahum suba tangkak 2025 the JFK classified files miyam du uthorakpa. March ki tang 19 2025 ta Donald Trump na America gi nipu taret suba president oirba matungda mahakna sign tawduna chaurakna JFK gi classified files 2200 chaurakna page 63400 lompanba files sing adu prajada phanghanki. Masi miyamda phanghanki ba files sing adu gi manungda khwaidagi yamna puthokduna phanghanki ba amakhangni. Files sing aduda chaurakna nainabada America gi Central Intelligence Agency CIA na Operation Northwood haiba mission ama chathai. Maduda American singda sasinabe attack chathaduna haibadi mi hijack tawba US ki cities singda irang thokhanba aduga pumnamak adu Cuba na tawbani haiduna taisinaba. Masi Cuba amasung international ki support phangnabani. Maduna maram oiraga Cuba da changduna Fidel Castro gi mathakta lan chathabada public support phangnabani. Atupa file amada Lee Harvey Oswald na President Kennedy kaptringai ki hapta ama watlingai da mahakna Cuba amasung Soviet ki embassy singda chatpadu
CIA एजेंटसिंगना कुपना सेनदुना येंखि अदुगा करमना प्रेसिडेंट कापा मतमदा CIA सिंगदा महाकि लिखुन मांख्रिबनो FBI गी मेमो समद उतले मदुदी प्रेसिडेंट केनेडी हारख्रबा मतुंगदा ली हार्वे ओसवाल्ड गी पुंसी खुदोंग थिनिंगाय ओइरे हाइदुना अदुगा करीगी ओसवाल्ड गी पुंसी बु ngakpi senbidana irai laina halankhriबनो कनागुम्बा खरना महाकना nganglaktriङैदा nganglaktanaba loisinkhriबरा CIA गी मेमो अमदसु यामना ngakpa पाव अमा उबा फंगी मदुदी यूनाइटेड किंगडम दा लैबा जर्नलिस्ट अमदा पाव अमा फंकी मदुदी बिग न्यूज अमा अमेरिका दा थोकलगनी हाइदुना पावदु प्रेसिडेंट केनेडी कापकदबा मिनिट कुनगा मंगा वाटलिङैदनी थौदोक अदु मांगजौनना थोकदोरे खंबा मी यावबा जाला नत्रगा चानखिबा जाला मरी सुबा तांकक वारोइसिन हौजिक्ति प्रेसिडेंट जॉन एफ केनेडी बु हाटखिबसी ली हार्वे ओसवाल्ड मथंतन ओइरमलोय कनागुम्बा अचौबा शक्ति लेबा खुद खरा लेब्रा हाइबसी मियामगी थमोइदा हंगदुना लेरिबनी 2025 ता प्रजा सिंगदा यहोलकलिबा द JFK क्लासिफाइड फाइल्स असिबु चौराकना नैनरुबदा प्रजा सिंगी वाखलदा ओइबा याबा मरम खरा थोरकली क्यूबादा चंगलुबा मिशन अमदा फेल ओइरबा मतुंगदा प्रेसिडेंट केनेडीगा CIA गा यानारक्तबा मदुना मरम ओइरगा प्रेसिडेंटना CIA डायरेक्टर एलन ड्यूल्सबु मफम लौथोखिबा कोना अमु यामना मरौ लेना प्रेसिडेंट केनेडी हाटखिबगी थिगतनबा सेनखिबा वारेन कमीशनदा एलन ड्यूल्सना थबक यावरखि प्रेसिडेंट केनेडीना वियतनामदगी अमेरिकन लानमी लौथोकनी हायरकपा मदुना अचौबो खुदलाई सप्लाई कंपनी सिंग अमदी कॉन्ट्रैक्टर सिंग मिलिटरी लीडर सिंगबु निंगबा काहेलकपा प्रेसिडेंट केनेडीना महाकी भोट मतमदा माफिया सिंगी मतेंग लौखिबा मरु ओइना इलिनॉइसता भोट कारक्तुना प्रेसिडेंट ओइरबा मतुंगदा मनाउ नुपा रॉबर्टना अटॉर्नी जनरल ओइरबा मतमदा माफिया सिंगबु तखाइरकपा क्यूबागी लुचिंगबा फिडेल कास्ट्रोबु हाटनबु होटनरुबा मदुदा क्यूबागी प्रजा सिंगबु यामना सावहनखिबा समना हाइरबदा CIA एलिमेंट्स मिलिटरी लीडर्स ऑर्गेनाइज क्राइम्स पुनसिन्नदुना तौरंबा याबगी थाजबा अदुबु पुमनमक असि चुमले हाइदुना प्रमाण पुथोकपदि ngamdri मरमदि द JFK क्लासिफाइड फाइल्स असि पेज लिसिंग पानबा फाइल कया नेशनल सिक्योरिटी गी येंगदुना उथोकतना लेरी असुमना 2024 गी इलेक्शन गी कैंपेन अमदा पेंसिल्वेनियादा मतमदुदना फॉर्मर प्रेसिडेंट हौजिकना प्रेसिडेंट ओइरिबा डोनाल्ड ट्रम्प ना वा nganglingayda चाही कुन सूरबा थॉमस मैथ्यू क्रूक्स हाइरिबा नुपा असिना नोंमै मरु निपान कापतुना डोनाल्ड ट्रम्प पो हाटनबा होटनखि लाइबक फबदगी डोनाल्ड ट्रम्प समनादे हिंगौखि महाकी येत थंगबना कोंगदा मरु अमनदि खेतुना सोखनखि अदुबु थॉमस मैथ्यू क्रूक्स हाइरिबा नुपा मचादु महाकना लेरिबा युमथक अदुमक्तदा सेकेंड 13 की मतुंगदा सीक्रेट सर्विस की स्नाइपर ना कापतुना हाटखि करमना नुपा मचा अदुना मथंतना असांग नोंमै अदुबु पुदुना चंगलकपदा सिक्योरिटी कांगबुना उहौदबा करमना कैराक थादुना युमथक अदु फौबा कारिबा वाहंग सिंह असिसु प्रजाना हंगदुना लेनरिबा वाहंगनि अदुबु खुमगदबा नुपा अदुदी सीक्रेट सर्विसना खुतकता कापतुना हाटखरे ममांगी प्रेसिडेंट जॉन एफ केनेडीना मनुंग अमसुंग मपानगी येक्नबा कया लेबगुम प्रेसिडेंट डोनाल्ड ट्रम्प किसु मनुंग अमसुंग मपानगी येक्नबा यामना लेरिबनि प्रेसिडेंट डोनाल्ड ट्रम्प की इलेक्शन कैंपेन की अटैक हौजिक कन इन्वेस्टिगेशन तौरिबनि 2025 ता प्रेसिडेंट डोनाल्ड ट्रम्प ना साइन तौदुना द JFK क्लासिफाइड फाइल्स मियाम द उहंदुना मिटमाय ओहलिबा असिसु अफबु खोंथांग अमनि अदुबु ngaikhiba tari hek asengba achumba paukhum madudi प्रेसिडेंट जॉन एफ केनेडी assassinate तौखिबा अमदी प्रेसिडेंट डोनाल्ड ट्रम्प पु assassinate तौनबो होनरंबगी मरम मदुदी मतांग असिदा मणिपुरी वारी लेकोलना पुजरकपा ngasi की वारी लोइसिनजरी पुमनमकपु अमुक्का हन खुरुमजरी।